ꯍꯜꯂꯣ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯒꯤ ꯃꯊꯦꯜ ꯑꯁꯤꯗꯤ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯅꯔꯕ ꯌꯥꯝꯅꯁꯨ ꯄꯥꯝꯅꯕ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕꯅꯤ ꯑꯗꯣ ꯃꯌꯥꯝꯗ ꯑꯩꯅ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕꯁꯦ ꯇꯥꯛꯆꯕ ꯅꯠꯇꯦ ꯑꯩꯅ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕꯁꯦ ꯆꯥꯗꯕꯁꯨ ꯀꯨꯏꯔꯦ ꯑꯗꯣ ꯑꯩꯅ ꯉꯁꯤ ꯏꯔꯣꯟꯕꯁꯤꯗ ꯃꯌꯥꯝꯗ ꯁꯨꯝ ꯁꯦꯌꯔ ꯇꯧꯖꯔꯛꯄꯅꯤ ꯑꯗꯨꯗꯤ ꯏꯔꯣꯟꯕꯁꯤ ꯍꯧꯖꯔꯛꯑꯒꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯌꯣꯡꯆꯥꯛ ꯑꯇꯦꯛꯄꯁꯦ ꯑꯩ ꯆꯥꯅꯤꯡꯕ ꯀꯨꯏꯔꯕꯅꯦ ꯑꯗꯣ ꯑꯀꯪꯕꯕꯨꯗꯤ ꯆꯥꯕ ꯐꯪꯉꯦ ꯌꯨꯝꯗꯩ ꯄꯨꯔꯛꯄꯅꯤꯅ ꯑꯗꯣ ꯑꯇꯦꯛꯄꯁꯤ ꯆꯥꯗꯕ ꯀꯨꯏꯔꯦ ꯑꯗꯣ ꯁꯤꯗ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯇꯒꯤ ꯃꯈꯣꯏꯒ ꯂꯩꯃꯤꯟꯅꯩ ꯑꯗꯨ ꯃꯌꯨꯝ ꯆꯠꯂꯨꯕꯗ ꯍꯜꯂꯛꯄꯗ ꯄꯨꯔꯛꯑꯦꯅ ꯃꯣꯏꯗꯒꯤ ꯄꯤꯔꯛꯑꯦ ꯃꯣꯏ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯇꯗꯤ ꯆꯥꯕ ꯈꯔꯇꯅ ꯑꯗꯨꯝ ꯆꯥꯏ ꯍꯥꯏ ꯌꯥꯝ ꯄꯥꯝꯅ ꯆꯥꯅꯗꯦꯌꯦ ꯑꯗꯨꯒ ꯀꯪꯉꯒ ꯎꯊꯛꯇ ꯀꯪꯉꯒ ꯃꯥꯡꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏ ꯃꯣꯏ ꯁꯣꯝꯗꯗꯤ ꯑꯗꯣ ꯉꯁꯤ ꯑꯩ ꯌꯣꯡꯆꯥꯛꯁꯤ ꯐꯪꯕꯗ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ ꯌꯥꯝ ꯏꯔꯣꯟꯕꯒꯤ ꯐꯨꯠꯈ꯭ꯔꯒꯦ ꯑꯂꯨꯒꯁꯤ ꯂꯣꯏꯅ ꯈꯣꯛꯇꯣꯛꯆꯔꯦ ꯈꯣꯛꯇꯣꯛꯑꯒ ꯑꯣꯏꯅ ꯐꯨꯠꯈ꯭ꯔꯒꯦ ꯉꯥꯔꯤ ꯃꯣꯔꯣꯛꯁꯤꯅ ꯁꯤꯒꯤ ꯇꯦꯡꯀꯣꯠ ꯃꯆꯥꯁꯤꯗ ꯉꯥꯟꯈ꯭ꯔꯒꯦ ꯃꯣꯔꯣꯛꯀ ꯉꯥꯔꯤꯒ ꯉꯥꯔꯤ ꯈꯔ ꯅꯝꯅ ꯍꯥꯎꯅ ꯂꯣꯟꯊꯔꯁꯤ ꯏꯁꯤꯡ ꯈꯤꯇꯪ ꯍꯩꯈꯤꯒꯦ ꯁꯤꯗ ꯑꯗꯨꯒ ꯁꯤꯗꯁꯨ ꯐꯨꯠꯂꯒꯦꯁꯤ ꯊꯨꯝ ꯈꯤꯇꯪ ꯍꯥꯞꯀꯦ ꯁꯤꯁꯨ ꯍꯥꯞꯆꯤꯟꯈ꯭ꯔꯒꯦ ꯉꯥꯔꯤ ꯃꯣꯔꯣꯛꯁꯤꯁꯨ ꯑꯗꯨꯒ ꯊꯨꯝꯖꯤꯜꯂꯒ ꯐꯨꯠꯈ꯭ꯔꯅꯤ ꯑꯩ ꯌꯥꯝ ꯍꯔꯥꯎꯋꯦ ꯉꯁꯤ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕ ꯆꯥꯅꯦ ꯈꯟꯕꯗ ꯀꯥꯝꯈ꯭ꯔꯁꯤ ꯌꯣꯡꯆꯥꯛ ꯃꯀꯨ ꯈꯣꯛꯇꯣꯛꯈꯤꯒꯦ ꯉꯁꯥꯏ ꯃꯣꯔꯣꯛ ꯉꯥꯔꯤ ꯉꯥꯟꯈꯤꯕꯗꯨꯅꯤ ꯆꯅꯝ ꯈꯔ ꯍꯥꯞꯀꯦ ꯃꯦꯠꯄꯗ ꯊꯨꯝ ꯈꯤꯇꯪꯒ ꯃꯁꯤ ꯃꯦꯠꯈꯥꯏꯖꯔꯒꯦ ꯃꯅꯝꯁꯤꯗꯤ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯃꯣꯔꯣꯛ ꯃꯦꯠꯄꯗ ꯍꯥꯞꯆꯤꯟꯈ꯭ꯔꯒꯦ ꯑꯩ ꯐꯨꯠꯄꯗ ꯊꯨꯝ ꯍꯥꯞꯈ꯭ꯔꯦ ꯃꯣꯔꯣꯛ ꯃꯦꯠꯄꯗꯁꯨ ꯊꯨꯝ ꯈꯔ ꯍꯥꯞꯈ꯭ꯔꯦ ꯊꯨꯝ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯔꯅꯤ ꯃꯌꯥꯝ ꯇꯤꯜꯍꯧ ꯕꯣꯔꯥ ꯑꯃꯁꯨ ꯌꯥꯎꯔꯦ ꯁꯤꯒꯤ ꯏꯔꯣꯟꯕ ꯂꯣꯏꯔꯦ